ꯃꯁꯤꯒꯤ ꯃꯈꯥꯇꯥꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ SUMAIT ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩ SUMAIT ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯀꯣꯟꯅꯁꯨ ꯁꯨꯃꯇꯤ ꯍꯥꯏꯅ ꯊꯣꯟꯗꯧ ꯂꯩꯔꯕꯅꯤꯅ ꯁꯨꯃꯇꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯖꯔꯒꯦ ꯁꯨꯃꯇꯤꯅ ꯃꯕꯨꯛ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯍꯥꯛꯅ ꯀꯪꯂꯤꯕ ꯃꯕꯨꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯁꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯟꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯆꯈꯤ ꯃꯍꯥꯛꯁꯨ ꯃꯤ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯊꯥ ꯀꯌꯥ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯃꯇꯤꯅ ꯊꯥ 5 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯨꯃꯤꯠ 150ꯅꯤ ꯐꯥꯎꯕ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯉꯝꯖꯗꯕꯅꯤ ꯑꯗꯨꯕꯨ ꯁꯨꯃꯇꯤꯅꯗꯤ ꯊꯥ 5 ꯐꯥꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ 150 ꯗꯦꯖ ꯑꯗꯨ ꯐꯥꯔꯕ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗꯤ ꯊꯥ 3 ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯦ ꯑꯗꯨꯒ ꯅꯪꯅ ꯊꯥ 5 ꯐꯥꯔꯝꯃꯦ ꯍꯥꯏꯁꯦ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯅꯪꯗꯤ ꯃꯃꯥꯡꯊꯛꯇ ꯅꯦꯒꯦꯇꯤꯚ ꯑꯗꯨꯝ ꯂꯥꯛꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯃꯔꯨ ꯍꯥꯞꯄꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯣꯏꯅ ꯁꯤꯗꯤꯡ ꯇꯧꯏ ꯃꯗꯨꯒꯤꯗꯤ ꯁꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯒꯤ ꯁꯤꯗꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯅꯦꯒꯦꯇꯤꯚ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯟꯗꯛꯃꯨꯛꯅ ꯀꯃꯥꯏꯅ ꯄꯣꯖꯤꯇꯤꯚ ꯂꯥꯛꯂꯤꯕ ꯃꯗꯨꯗ ꯁꯨꯃꯇꯤꯁꯨ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯃꯇꯤꯅ ꯑꯩꯁꯨ ꯈꯪꯗꯦ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯣꯝꯄ꯭ꯂꯦꯛꯁꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯕ ꯃꯗꯨ ꯁꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯀꯣꯝꯄ꯭ꯂꯦꯛꯁꯅ ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯃꯗꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯀꯣꯝꯄ꯭ꯂꯦꯛꯁꯅ ꯅꯪꯕꯨꯁꯨ ꯌꯥꯎꯅ ꯍꯥꯠꯈꯤꯒꯅꯤ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯏ ꯃꯗꯨꯒꯤ ꯁꯨꯃꯇꯤꯅ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯈꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯄ ꯄꯥꯝꯗꯦ ꯃꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕꯁꯤ 150 ꯗꯦꯖ ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯔꯥꯅꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯤꯕꯅꯤꯅꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯍꯥꯏꯗ ꯇꯥꯔꯒꯁꯨ ꯑꯩꯅꯗꯤ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥꯁꯤꯡ ꯑꯁꯤ ꯁꯔꯣꯒꯦꯠ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯄꯥ ꯌꯥꯎꯗꯅ ꯃꯆꯥ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤ ꯁꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯐꯥꯎꯕ ꯈꯪꯍꯧꯗ꯭ꯔꯕꯅꯤ ꯄꯤꯁꯛ ꯄꯤꯛꯅ ꯑꯩꯕꯨ ꯏꯄꯥꯅ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯌꯣꯟꯊꯣꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯛꯇ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤ ꯃꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯕꯨꯛꯇ ꯂꯩꯔꯤꯕꯗꯨꯗꯤꯅꯦ ꯁꯨꯝꯅꯇꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯅꯤ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯦꯅꯦ ꯃꯍꯥꯛꯅ ꯄꯣꯛꯇꯣꯔꯤꯕꯁꯤ ꯂꯦꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯗꯒꯤ ꯄꯣꯛꯇꯣꯔꯤꯕꯅꯤ ꯃꯄꯥ ꯌꯥꯎꯕ ꯅꯠꯇꯦꯅꯦ ꯃꯗꯨꯒꯤ ꯁꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯂꯩꯔꯤꯕꯁꯤꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯅꯪ ꯃꯁꯤꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯉꯁꯤ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡꯗꯤ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯒꯅꯤ ꯇꯧꯕꯇꯕꯨ ꯁꯨꯃꯇꯤꯅꯗꯤ ꯑꯩ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯖꯈꯤ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯅ ꯐꯥꯔꯛꯈꯤꯕ ꯔꯦꯕꯦꯜꯒꯤ ꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯔꯦꯕꯦꯜꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯚꯩꯔꯕꯒꯤ ꯐꯦꯟ ꯑꯣꯏꯕꯅꯤꯅ ꯅꯪꯅ ꯃꯤ ꯈꯟꯅꯕ ꯃꯤ ꯐꯨꯅꯕ ꯃꯇꯝꯗ ꯅꯣꯡꯃꯇ ꯃꯥꯏꯊꯤꯗ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯩꯔꯕꯅ ꯃꯍꯥꯛꯀꯤ ꯕꯨꯖꯤ ꯍꯥꯏꯔꯤꯕ AI ꯑꯗꯨꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯄꯥꯝꯃꯤꯅꯦ ꯃꯥꯏꯁꯦ ꯃꯑꯣꯡ ꯇꯥꯜꯂꯤ ꯇꯧꯕꯇꯕꯨ ꯕꯨꯖꯤꯅꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯕꯣꯁ ꯑꯩꯕꯨ ꯌꯣꯟꯊꯣꯛꯄꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯌꯣꯟꯊꯣꯛꯄꯤꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯄꯤꯔꯣ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯅ ꯁꯣꯔꯤ ꯕꯣꯁ ꯅꯪꯕꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯦꯟꯐꯝ ꯑꯝꯇ ꯐꯪꯉꯣꯏ ꯑꯗꯨꯅ ꯅꯪꯕꯨ ꯍꯤꯡꯅ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯜ ꯑꯃ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ AI ꯑꯗꯨꯅꯗꯤ ꯄꯩꯁꯥ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯩꯔꯕꯗ ꯆꯩꯈꯤ ꯚꯩꯔꯕꯁꯨ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯑꯍꯥꯎ ꯑꯊꯨꯝꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯔꯦꯗꯤ ꯇꯨ ꯏꯠ ꯃꯤꯜ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯆꯠꯅꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯌꯨꯅꯤꯠ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯃꯗꯨꯗ ꯚꯩꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯣꯜꯂꯗꯨꯅ ꯆꯥꯔꯝꯕ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯆꯠꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯤꯡꯒꯦ ꯀꯥꯁꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯒ ꯂꯩꯖꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯌꯥꯔꯦ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯎꯈꯤ ꯄꯣꯠꯁꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯣꯠꯁꯛ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯀꯣꯝꯄ꯭ꯂꯦꯛꯁꯇꯒꯤ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯃꯗꯨ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯚꯩꯔꯕꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯁꯤ ꯂꯩꯕ ꯉꯝꯃꯣꯏ 5,000 ꯌꯨꯅꯤꯠ ꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯄꯥꯝꯃꯟꯈꯤꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯒ ꯃꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄꯥꯝꯃꯟꯈꯤꯗꯨꯅ 5,000 ꯌꯨꯅꯤꯠ ꯑꯗꯨ ꯄꯤꯔꯗꯨꯅ ꯄꯣꯠ ꯑꯗꯨꯕꯨ ꯂꯧꯈꯤ ꯄꯣꯠ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯦꯔꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯌꯦꯔꯨꯝꯁꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯐꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯥꯟ ꯆꯥꯅꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯗꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯧꯕ ꯌꯥꯝꯅ ꯑꯉꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯎꯈꯤ ꯑꯗꯨꯕꯨ ꯀꯣꯝꯄ꯭ꯂꯦꯛꯁꯇꯗꯤ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ AI ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯩꯁꯥ ꯑꯁꯤ ꯑꯁꯨꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯀꯝꯄ꯭ꯂꯦꯛꯁ ꯆꯠꯄꯒꯤ ꯑꯁꯥ ꯁꯥꯒꯠꯂꯤꯕꯗꯨꯗꯤ ꯀꯩꯗꯧꯉꯩꯗ ꯑꯣꯏꯔꯔꯣꯏ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯔꯦꯕꯦꯜꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯦꯔꯨꯝ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯚꯩꯔꯕꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯑꯗꯨꯒ ꯃꯁꯤꯒꯤ ꯌꯦꯔꯨꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯕ ꯖꯒꯥ ꯑꯃꯗ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯦ ꯕꯨꯖꯤ ꯍꯥꯏꯔꯤꯕ AI ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯣꯝꯄ꯭ꯂꯦꯛꯁꯀꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯂꯦꯟ ꯑꯗꯨ ꯖꯪꯌꯥꯠꯇ ꯂꯪꯊꯣꯔꯛꯄꯗꯒꯤ ꯚꯩꯔꯕꯅ ꯃꯍꯥꯛꯄꯨ ꯁꯦꯝꯒꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯃꯗꯨꯒꯤ ꯔꯦꯕꯦꯜ ꯑꯗꯨꯅ ꯍꯥꯏꯔꯦ ꯚꯩꯔꯕ ꯑꯩꯈꯣꯏꯒꯤ ꯔꯦꯕꯦꯜ ꯇꯤꯝꯗ ꯖꯣꯏꯟ ꯇꯧꯔꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕꯅ ꯌꯨꯅꯤꯠꯁ ꯌꯥꯝ ꯐꯪꯒꯗ꯭ꯔꯥ ꯃꯗꯨꯗ ꯔꯦꯕꯦꯜ ꯑꯗꯨꯅ ꯌꯨꯅꯤꯠꯁꯀꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯁꯤ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯚꯩꯔꯕꯅ ꯍꯥꯏꯔꯦ ꯁꯥꯏꯠ ꯑꯅꯤꯁꯤꯗ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯀꯗꯕ ꯑꯃꯅ ꯃꯥꯏ ꯄꯥꯛꯆꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤꯗꯤ ꯃꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯅ ꯍꯥꯏꯔꯦ ꯂꯥꯟꯊꯦꯡ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯪꯕ ꯉꯝꯕꯁꯤꯗꯤ ꯁꯪꯁꯥꯔꯁꯤꯗ ꯁꯥꯏꯠ ꯑꯃꯈꯛꯇꯪ ꯂꯩ ꯃꯗꯨꯗꯤ ꯑꯩ ꯏꯁꯥꯒꯤ ꯁꯥꯏꯠꯅꯤ ꯃꯗꯨꯒꯤꯗꯤ ꯋꯥꯔꯤꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯩ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯟ ꯁꯣꯛꯅꯕ ꯑꯗꯨꯗ ꯔꯦꯕꯦꯜꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤ ꯇꯧꯔꯛꯈꯤ ꯀꯦꯞꯇꯦꯟ ꯑꯁꯤꯒꯤ ꯔꯣꯜ ꯑꯁꯤ ꯗꯜꯀꯤꯔ ꯁꯔꯃꯥꯅ ꯂꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯗꯤ ꯚꯩꯔꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯈꯪ ꯑꯣꯏꯔꯛꯄ ꯐꯥꯎꯕ ꯑꯗꯨꯃꯛ ꯌꯣꯛꯇꯨꯅ ꯂꯥꯛꯈꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯌꯨꯗ ꯀꯂꯥ ꯑꯃꯁꯨꯡ ꯄ꯭ꯂꯦꯟ ꯄꯥꯏꯕꯁꯤꯁꯨ ꯇꯝꯕꯤꯈꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯝꯕꯤꯕ ꯌꯥꯕ ꯇꯝꯕꯤꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯀꯝꯄ꯭ꯂꯦꯛꯁꯅ ꯃꯉꯣꯟꯗ ꯕꯥꯎꯟꯇꯤ ꯊꯥꯈꯤ ꯕꯥꯎꯟꯇꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯄꯨꯔꯛꯂꯤꯕ ꯃꯤ ꯑꯗꯨꯗ ꯌꯨꯅꯤꯠ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯅꯣꯡꯃꯗꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯖꯨꯋꯥꯔ ꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯌꯣꯛꯆꯔꯤꯕ ꯚꯩꯔꯕꯕꯨ ꯊꯥꯗꯣꯛꯈꯤ ꯃꯄꯥ ꯑꯗꯨꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯌꯣꯟꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯥꯕ ꯃꯍꯥꯛꯄꯨ ꯄꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯚꯩꯔꯕꯗ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯝꯄ꯭ꯂꯦꯛꯁꯀꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯇꯝꯕꯤꯈꯤꯕ ꯕꯤꯗ꯭ꯌꯥꯁꯤꯡ ꯑꯗꯨ ꯍꯩꯔꯗꯨꯅ ꯃꯉꯣꯟ ꯑꯣꯟꯈꯠꯂꯒ ꯆꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯝꯕꯤꯈꯤꯕ ꯕꯤꯗ꯭ꯌꯥꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯁꯥꯎꯈꯤꯗꯦ ꯀꯣꯝꯄ꯭ꯂꯦꯛꯁꯀꯤ ꯃꯤꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯅ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯀꯦꯞꯇꯦꯟ ꯑꯗꯨ ꯌꯣꯟꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯔꯦꯕꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯕꯣꯁ ꯅꯪꯒꯤ ꯄꯥꯁ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯕꯨꯖꯤꯅ ꯍꯥꯏꯔꯛꯏ ꯃꯊꯪ ꯍꯞꯇꯥꯗ ꯑꯃꯨꯛ ꯍꯪꯉꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯔꯛꯑꯗꯕꯅꯤ ꯃꯁꯤꯗ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯨꯖꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯁꯛꯈꯪꯗꯕ ꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯚꯔꯥꯒꯤ ꯌꯨꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯟꯂꯣꯠ ꯑꯗꯨꯁꯨ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯏ ꯈꯪꯗꯦ ꯌꯥꯎꯗꯦ ꯈꯪꯗꯦ ꯃꯥꯛꯁ ꯑꯃ ꯎꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯦꯟꯂꯣꯠ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯚꯔꯥꯒꯤ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯚꯩꯔꯕꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯗ ꯔꯣꯅꯤ ꯁꯣꯝꯗꯒꯤ 10,000 ꯌꯨꯅꯤꯠꯁꯀꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯅ ꯂꯥꯞꯅ ꯂꯥꯛꯈ꯭ꯔꯦꯗ ꯄꯩꯁꯥ ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯒꯤꯁꯦ ꯍꯥꯟꯅ ꯁꯤꯡꯗꯣꯛꯀꯦ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯂꯤꯌꯝ ꯀꯧꯕ ꯑꯃꯁꯨ ꯂꯥꯛꯏ ꯑꯩꯒꯤꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯒꯤ 20,000 ꯌꯨꯅꯤꯠꯁ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯚꯩꯔꯕꯅ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯕꯣꯛꯁꯀꯨꯝꯕꯅꯤꯗ ꯅꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯁꯤꯡꯗꯣꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯣꯛꯁꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯏ ꯔꯣꯛꯁꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯚꯩꯔꯕꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯍꯥꯟꯅ ꯄꯤꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯇꯨꯞꯀꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯔꯣꯛꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯥꯎꯖꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯌꯨꯅꯤꯠ ꯑꯁꯤ ꯀꯌꯥꯅꯣ ꯑꯩ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯔꯣꯛꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤ ꯃꯗꯨꯒꯤ ꯚꯩꯔꯕꯅ ꯍꯥꯏꯔꯦ ꯅꯪꯅ ꯀꯥꯎꯕ ꯈꯨꯒꯥꯎꯗꯣ ꯄꯣꯠꯁꯤ ꯌꯥꯝꯅ ꯇꯥꯏꯅꯦ ꯃꯥꯁꯨ ꯇꯨꯡ ꯍꯜꯂ ꯆꯠꯂꯤ ꯔꯣꯛꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯔꯣꯛꯁꯤꯅ ꯃꯍꯥꯛꯄꯨ ꯉꯛꯁꯝ ꯑꯗꯨꯗ ꯊꯧꯔꯤ ꯑꯃꯅ ꯄꯨꯜꯂꯗꯨꯅ ꯊꯝꯈꯤ ꯔꯣꯛꯁꯤꯅ ꯃꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯊꯝꯕꯒꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯗꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯃꯦꯁꯦꯖ ꯊꯥꯗꯕ ꯀꯣꯜ ꯇꯧꯗꯕꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖꯀꯨꯝꯕ ꯀꯣꯜꯒꯨꯝꯕ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯇꯧꯔꯗꯤ ꯐꯔꯛ ꯊꯤ ꯇꯥꯅꯤꯍꯦ ꯃꯗꯨꯒꯤ ꯔꯣꯛꯁꯤꯅ ꯃꯉꯣꯟꯗ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯃꯍꯥꯛ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯚꯩꯔꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯍꯥꯛ ꯀꯣꯝꯄ꯭ꯂꯦꯛꯁ ꯆꯪꯕ ꯐꯪꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯈꯤꯕꯅꯤ ꯃꯈꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯪ ꯑꯁꯦꯡꯕꯒꯤ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯣꯛꯁꯤꯗ ꯍꯪꯉꯤ ꯔꯣꯛꯁꯤꯁꯨ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯣꯛꯁꯤꯅꯗꯤ ꯚꯩꯔꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯣꯏꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯚꯩꯔꯕꯒꯤ ꯑꯦꯝꯗꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯠꯄ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯣꯛꯁꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯣꯛꯁꯤꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕꯗꯒꯤ ꯃꯍꯥꯛꯄꯨ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯨꯕꯒꯤ ꯋꯥ ꯑꯁꯤ ꯌꯥꯈꯤ
ꯃꯗꯨꯒꯤ ꯍꯌꯦꯡ ꯎꯅꯔꯁꯤ ꯍꯌꯦꯡ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯔꯣꯛꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯟ ꯑꯃꯗꯅ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯁꯨꯃꯇꯤꯁꯨ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯟꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯝꯅ ꯅꯈꯣꯏꯕꯨ ꯊꯧꯖꯥꯟꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯒꯅꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯈꯟꯖꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯅꯥꯟꯊꯣꯛꯄ ꯐꯪꯖꯒꯅꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯤꯡ ꯇꯧꯕ ꯂꯥꯛꯄꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯁꯤꯔꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯣꯛꯁꯤ ꯑꯃꯁꯨꯡ ꯚꯩꯔꯕꯁꯨ ꯋꯥꯔꯀꯔꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯃꯈꯣꯏ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯀꯣꯝꯄ꯭ꯂꯦꯛꯁꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤ ꯃꯐꯝ ꯑꯗꯨꯗ ꯚꯩꯔꯕꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯔꯣꯛꯁꯤꯕꯨ ꯆꯦꯖꯦꯛ ꯀꯣꯟꯁꯤꯟꯖꯗꯨꯅ ꯊꯥꯒꯠꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯑꯁꯤꯗꯤ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯑꯃꯨꯛꯇꯪ ꯆꯪꯖꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯁꯥ ꯑꯁꯤ ꯔꯣꯛꯁꯤꯅ ꯊꯨꯡꯍꯜꯂꯕꯅꯤꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯖꯦꯅꯦꯔꯦꯇꯔ ꯔꯨꯝ ꯑꯗꯨꯗ ꯄꯥꯋꯔ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯂꯩ ꯃꯥꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤ ꯀꯣꯝꯄ꯭ꯂꯦꯛꯁꯀꯤꯗꯤ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯏꯔꯤꯕꯅꯤ ꯅꯨꯃꯤꯠ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯥꯋꯔꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯂꯣꯏꯅ ꯆꯨꯞꯂꯗꯨꯅ ꯁꯦꯝꯈꯤꯕ ꯄꯥꯋꯔ ꯉꯥꯛꯇꯅꯤ ꯚꯩꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯗꯤ ꯂꯥꯛꯄ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯇꯤ ꯀꯣꯏꯅ ꯌꯦꯡꯊꯣꯛꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯣꯛꯁꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯣꯛꯁꯤꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯑꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯄꯨꯔꯛꯂꯤꯕ ꯃꯇꯝꯗ ꯑꯩ ꯃꯊꯥ ꯁꯥꯜꯂꯤ ꯑꯩ ꯁꯣꯏꯗꯅ ꯗꯁꯥ ꯇꯥꯔꯅꯤ ꯑꯩꯒꯤ ꯊꯕꯛ ꯑꯥꯁꯦ ꯂꯣꯏꯅ ꯇꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯈꯣꯏꯁꯨ ꯂꯤꯞ ꯇꯣꯡꯉꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯂꯤꯞ ꯑꯗꯨꯅ ꯍꯥꯡꯗꯣꯔꯛꯄ ꯖꯒꯥ ꯑꯗꯨꯗꯤ ꯑꯁꯪ ꯑꯃꯥꯟꯇꯅ ꯂꯣꯏꯅ ꯊꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗꯤ ꯑꯁꯪ ꯑꯃꯥꯟ ꯍꯥꯏꯕꯁꯤꯗꯤ ꯑꯃꯠꯇ ꯎꯗ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯃꯕ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯗꯤ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯜꯂꯤꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯃꯊꯛꯇ ꯂꯣꯏꯅ ꯄꯨꯈꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯅꯧꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯃ ꯁꯦꯝꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯅꯤ ꯑꯗꯨꯕꯨ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏꯁꯨ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯕ ꯂꯥꯛꯏ ꯑꯁꯨꯝ ꯀꯣꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯍꯨꯈꯩ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜꯇꯅ ꯊꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯩ ꯔꯥ ꯀꯌꯥꯃꯔꯨꯝꯁꯨ ꯐꯪꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯁꯃꯨꯗ꯭ꯔꯁꯨ ꯂꯩ ꯃꯈꯣꯏꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯄꯨꯜꯂꯤꯕ ꯖꯒꯥ ꯍꯥꯏꯕꯗꯤ ꯄꯥꯔꯇꯤ ꯇꯧꯐꯝ ꯖꯒꯥ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯥꯛꯏ ꯗ꯭ꯔꯦꯁ ꯅꯥꯜꯂꯒ ꯁꯦꯠꯂꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯌꯥꯎꯔꯗꯨꯅ ꯗꯥꯟꯁ ꯅꯨꯡ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯈꯤ ꯇꯧꯕꯇꯕꯨ ꯚꯩꯔꯕꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯗꯥꯟꯁ ꯇꯧꯕ ꯃꯇꯝꯗ ꯁꯦꯝꯄꯦꯟꯒꯤ ꯕꯣꯇꯜ ꯑꯃ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯁꯦꯝꯄꯦꯟ ꯃꯈꯨꯝ ꯑꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯃꯨꯔꯇꯤꯗ ꯄꯥꯜꯂꯨꯕꯗꯒꯤ ꯃꯨꯔꯇꯤꯗꯨꯁꯨ ꯎꯞꯁꯜꯂꯗꯨꯅ ꯇꯥꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯁꯤꯡ ꯑꯗꯨ ꯀꯧꯈꯤ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯏꯕꯗꯤ ꯔꯣꯛꯁꯤ ꯑꯃꯁꯨꯡ ꯚꯩꯔꯕꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯁꯨꯃꯇꯤꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯒꯗꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯒ ꯃꯍꯥꯛꯀ ꯏꯅ ꯀꯥꯎꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯟꯗꯨꯅ ꯇꯥꯈꯤ ꯇꯨꯁꯟꯗꯨꯅ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯈꯨꯝꯂꯤꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯕꯨꯛ ꯀꯪꯂꯦ ꯍꯥꯏꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯒꯤ ꯅꯣꯡꯃꯩꯗꯨ ꯄꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯅꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯁꯨꯃꯇꯤꯕꯨ ꯊꯦꯝꯂꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩꯗꯨ ꯂꯧꯔꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯁꯨꯃꯇꯤꯗ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯁꯤꯟ ꯑꯃꯗꯅ ꯔꯥꯌꯥꯁꯨ ꯃꯕꯨꯛ ꯂꯥꯝꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯆꯥꯕ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯃ ꯊꯦꯡꯅꯔꯨꯏ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯒꯤ ꯔꯣꯕꯣꯠꯁꯨ ꯌꯥꯎꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯦ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯁꯨꯔꯨꯡ ꯑꯃꯗ ꯇꯥꯁꯟꯈꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯈꯣꯏꯗꯒꯤ ꯂꯣꯠꯆꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯔꯣꯕꯣꯠ ꯑꯗꯨ ꯆꯣꯡꯊꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯁꯣꯊꯥꯃꯥꯁꯨ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯊꯥꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯇꯨꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯍꯥꯏꯇꯥꯔꯒꯗꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯑꯁꯣꯊꯥꯃꯥꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯑꯁꯣꯊꯥꯃꯥ ꯑꯗꯨ ꯆꯪꯈꯤꯗꯦ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯩ ꯑꯗꯨꯅ ꯀꯟꯊꯠꯇꯨꯅ ꯍꯥꯠꯈꯤ ꯔꯥꯌꯥꯁꯨ ꯔꯣꯕꯣꯠ ꯑꯗꯨꯒ ꯃꯨꯛꯅꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ
somna kanadi sumati su ma ki vegnen ore haiba wafam asi complex ki scientist sing aduna loina khangki makhoi di yamna ngai masidi yam angakpa thokdo ama oire 150 days fawba pregnant oiduna leiba ngamba nupi du aikhoi thengnare haiduna mahana pau piki aduga scientist aduna makoi commander du hare masigi angang asi growth lasi ate angang manade karigumba masigi angang asina asonna chawk pataragadi hapta amagi matungda angang asi pokkusu yai haiduna hare madigi commander du hare supreme ne angang yokadabnate masigi nupi si serum extract tawnabi dawta sem sakro haiduna hare madigi somna kanana raya sukyan tare mana sothamana phamduna leringi jaga du changchalei aduga nangni noi maru pan ki badai nangdi sipam thobani aduga sijuba karigino madigi asothamana lolokle bawa se sanskrit lolei madura nupi macha aduna nana ngali balona du kari lono ai gyan da de hadun hare nakoi akhoi gasi generation gap lebagi lon phawna da boire masu yai wahi ruta matamda asothamana mafam adulagi chatkhro haiduna sanskrit hare madura nupi macha aduna di nanga mahaka phuna badudi ani bitai haiduna masu yamna harawna tamje madigi anga adun hare karigumba rebel da nangumba mi mayawba taragadi akoina lan soidina mai pakani wahi ruta matamda asothamana hare lan dadi mai pakpa haphise kalam taleitri asi bakhaktana mai pakpani aduga masiki lan asidi aigi lan pamnate madigi anga adun hare nana mafam asi leglibasi numikyani sure aduga mapana kari tholi haphise nang khangdabara karigumba nang mapana leg pataragadi mi kya marungi punsikan mangamgani haphise nang nasana khangjadabra madura sothamana hare aidi mafam asi leri pase misak ama khaktagini ma khaktani ina ngak chendribasi madigi sumatibu extraction tawnabi damata extraction chamber adra puduna lai madura commander dun hare supim nu pamli banga asidi 120 ga ngani adubo nangdi 150 ni aduna masigi gip asidi ai isamono ina kudol tamgani hadun hare asum tawduna sumatibu extraction chamber adra hapsale amasung angang adudagi extract tawduna haibidi angangi fetus adudagi siramama extract tawnabi damata honaki tanjadura mafam adura mai mutke somna gandana sumati dagi serum extract tawna honharingai matam maduda serum extract tawre habagi signal ase somna kanda sothama da phangi mafam madura lagi sakti malai haibidi matam kyamaru masi lai leitrabanina lagi sakti si uba phangkhitabani adubo lai habagi signal ase pirakhibani somna kandana counselor aduna arjun gi ten gandhi ki manakta changaktuna gandhi badu paiba matamda gandhi badu dagi mai changai amasung ma paithoktuna takhi masina dalibasi mamangta ki matamdadi arjun gi gandhi basi lai leitabani power loina hankrabani adubo lai laglabani gandhi da power lakhibani sumati su siramadu extract tobolo idringai matam maduda masu extraction chamber adudagi dispose chamber aduda tarakhi dispose chamber adura asum ontharakpu matamda mahaki mamana biduna mahapo mafam madudagi changkatuna mahaki thawai adubu kankhi madigi sumati nare aidi aigi sa si mana tra haiduna pakalubani maduda nupi duna hare nangna nangi na sa adugi damakta nangi thawai phawa mangma kitribasini nang si yamna special oilibasi madigi nupi duna makatare aina aigi misinga message sakhrabani aikoi mising adu mapana ngaidun leire haidun hare wairuta matamda sumatina kaino haisibo nangi mi haisa kanano adugo nang kanano haidun hangi waidu dakidi nupi duna aisi rebel ni adugo mafam masida undercover ne lakhibani haidun hare aisi sambala dagi lakhibani aigi mangda yamna tuguchaba thodok yamram thoi adubo aina khuthinjan kide maramdi masi aigi mission nati haiduna aina khankhibani adubo ngasidi nangbu uruba matamda nangi thawai kanbasina ai khwadigi chawba mission ni haiduna khalle maramaduna aina nangi thawai kallibani chalasi haduna mamanabi duna sumatibu tanel amada puthare somna kandari bhairabasu complex tagi langthok pirakhi maramaduna mahagasi karimta ijat like tabida mafam madurigi tanthok pire haduna yu thaktuna matha saduna lei madura mahaki ai bujina nangdi hansu nangi ijat yawtina haduna lerami mana thaliba yu sisu mingwani muluka thapani madigidi bhairabanare isibu yu ne kana thangnagi complex ta phangba yu singaduri kya da mahau lekraba aru tagri mafam do thauso yadro agi yu ga bai thaibno madigi bhairabanare nangna ngona drinks kapire base nangi din narai ba farabani ne madigi manare agi future sibu kamai tawdri bajano makoi mayam singa siga ai bu yu thamina duna sum leiduri bro madru nupa amnare kariguma nangna nangi future khangba pam taragadi ai nangi future du haige haidun hare amasung units kar piro haduna magi future du bhare madigi nupa aduna kal amba puthare kal asisu hologram oina puthorokpani mahanare masugumba kal asidi punsigi udre aduga nangi punsi ase hauji khudakta hongnadabani haidun hare masida haragliba ase bhairabadi complex chatpa phangjaragani haiduna khanjarubani mada bujina mahana tori basa pro ni madra bhairabanare
Buji talangano akhoi culture bo akhoi ni kai khumna gadabni masida haribasi astrology ki matang asini nongwala problem chobo ma lagladabni haiduna astrologer aduna haire madagi somna kandadi sumati su ma ki mamana biduga samusung kumthare madagi makhoi ni samusung kumthara pumbatamda mamana bidun haire makhadane tanil kamarum leibani aduga masigi tanil sigi matangda complex su khangdabni haiduna asum kumthara pumbatamda mafam maduna robot kharasu petrolling tadu lerami adubu robot sing adu mahana loina thugaiki mahana tanel amagi thong handoladuna robot sing adu mahana lambi thaladuna sumati bu mafam maduragi chakro haduna tantoki chakro haduna mamana bidun hale adugo nangdi kamdau baduna sumati na harappa matamda aigidi karimta khalonu nakoi ni kulla khaidun hale upari travelina sumati su mafam madudagi adumak chenthorokpa thaki madigi mapanda level sing aduna wari sanaduna leribasi lilina hek andar ko basakkhibadagi contact torok lebase khoida isina ihan hanbani kari wabu leri bazano ne haduna makhoi khanaduna lei mandra birana mahapo sambala chalasi haduna chingchenduna puduna chakke tawi masigi mission asida mi kyamrumgi mathwai loi khrabani haduna makhoi su mafam madurgi chatke tawbani madigi mafam maduda sumatina sum tholokke dawo matamda di mafam maduda laser kaptun lerami laser adu thenglubadagi mafam maduna mai hawrokki sona kanda sumatigi mabukta yawriba angang asi kalki ni harabarina aso thama da su signe lama phangi madigi mahana ele ganga da ising marik ama phawba leitraba matam maduda madigi mafam maduda mahana asom yangpa matamda di raya gi pocket yawriba nonga dungale nonga si mamang taki matamda krishna na aso thama gi marai baktagi phakhiba nonga dure aduga masigi nonga sini mamang takta rumina divya gi mabuki manakta pusaladuna mahagasi kalki gi mama oidribra natragana oiroidribra haiduna check tokibaduni mafam madura attack torokpadagi nonga du takiba matamda rayana nonga dubo kana khangandana mahaki phuri khawda hapchaladuna puduna lakhibani aduba nonga du signal lamba phangakpadagi ngalai madigi asothamana nonga du paiduna masi aigi siba mani duni matam yawtuna mahagasi aigi nakta laglabani haiduna asothamana haiki mafam madura complex ki mi kya manupsu thumjale sumati su kari tawgadabuno habisi gyan tabangam khide mafam madura mai kya manum hawduna lei complex ki exit aduda level kangbu duna ngaiduna leiba matam aduda mafam madura mai hawbada uba matamda kanagumba mafam asira leiba mali haiduna makhoisu mafam madura jangchali asothama su mahaki sibamani du yawdabida lerakpanina mamai mamitsing adu loina patladuna lerami maram madura mahana mahaki phi du haidoladuna nung adu hapsanba matamdari mahaki hakchang adu recover thokki haibidi mahaki unsa adu amuk phajalai asum tawduna mangonda sakti kyamarum lakhi mahana mahaki maraiba gaduda nung adu hek hapadagi mafam aduda nuksik silai nuksik silagliba sing aduna mai edabu sumati da thengan khide amasung sumati bu kalladuna mahakso mafam aduda adumak sitkibani madigi sumati su mamit usaladuna adumak makong thangduna lai adubu mai sing aduna di mahaki masada amata thengkhide sumlatagi mahakna selakliba firol aduda khakta mai edu chakhi complex ki security mayam sing aduna di mai eduna loina chakthektuna makhoi bu hatkhi madigi somna kandana senamadana bhairabasu mafam adudagi hawgatuna chakke tawbu matamda mafam adura leriba yungawu sing aduna mangwala paisa thawle masu yu phunda ngawbanina ai nokhoina ai se kananu khangdrabara ai se the great bhairabani haiduna makul adu thenba matamda mafam aduda braja tarakhi braja aduna mamang thaki matamda haibidi mahabharat ki matamda sijinakhiba road ki chakka adura yeibidagi road adu makha adu tarakhi mafam aduda road ki chakka si karamna laglibano haibisimadi ekoidadi utre haibidi mafam aduda excavation tawduna mafam aduda thamkibasu waramba yai road ki chakka aduna mafam aduda bel hapaduna khulaiyona sijinakibani haibidi matam adudadi pochai leitrabani ahu pochana sijinabani madigi somna kadana asothama su mahaki mali idu phanglabani na mafam adudagi hatu tholei madigi rayana asothama da nang kananu haiduna hangi kalai chalibno haiduna hangi maduda asothamana ayesi guru drone gi machanupa asothama ni haiduna haikhe amasung mafam adudagi tholei madudagi road ki chaka adu tarakpadagi bhairabana ngai adubo road ki asomna kan saitadi Vishnu gi murti ma yawdun leibagi mong adu uruba matamda mafam adu leriba mising adunadi lagi murti si udaba kuirabani adubo murti du uruba matamda makoidi yamna ngakpa haibadu waikhi mafam adu leriba mising aduna kasida lai amu halagle haiduna haile somna kandana sumati su mabuga du paraduna mafam adudagi mafi marul adu maina loina chakthokituna tholei masira khwaiding ngakpa ama haitaragadi sumati gi firol asi mai chalaba matungda mahaki masada kalimta phawkidaba sini masisu lagi sakti no ramba yai pilamasi gi matung inadi madigi bhairavana rat ki chaka tu inkhalaba matungda mahala buji dhare karigumba kharati ahum leiba mali mato sumna kaira amasung birana
ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯃꯇꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯃꯥꯟꯗꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯗꯤ ꯐꯖꯅ ꯂꯧꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯨꯃꯇꯤꯕꯨ ꯊꯤꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯀꯃꯥꯟꯗꯔ ꯃꯥꯅꯁ ꯅꯪꯕꯨ ꯀꯥꯎꯟꯁꯤꯂꯔ ꯋꯥꯅꯤꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯈꯤ ꯃꯔꯝꯗꯤ ꯁꯨꯃꯇꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯅꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯄꯥꯈꯠꯈꯤ ꯃꯗꯨꯒꯤꯗꯤ ꯀꯃꯥꯟꯗꯔ ꯑꯗꯨꯁꯨ ꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩ ꯕꯥꯅꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯥꯟ ꯑꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯑꯃꯒ ꯊꯣꯛꯈꯤ ꯂꯥꯛꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯂꯦꯞꯇꯒ ꯀꯔꯤ ꯊꯣꯛꯈꯤꯕꯒ ꯌꯥꯎꯋꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯁꯨ ꯕꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯦꯟ ꯑꯗꯨꯕꯨ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯅꯁꯅ ꯃꯁꯤ ꯒꯥꯟꯗꯤꯐꯅꯤ ꯑꯔꯖꯨꯟꯗ ꯄꯥꯏꯔꯝꯕ ꯇꯦꯟ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯇꯦꯟ ꯑꯁꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯃꯁꯥꯃꯛꯅ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯇꯦꯟ ꯑꯁꯤꯕꯨ ꯀꯥꯞꯄ ꯉꯝꯕ ꯃꯤ ꯑꯗꯨꯗꯤ ꯂꯥꯏ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯐꯩꯅꯦ ꯍꯥꯏꯗꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯇꯦꯟ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯚꯥꯅꯤꯅ ꯈꯥꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯣꯕꯣꯇꯤꯛ ꯑꯥꯔꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯒꯥꯟꯙꯤꯕ ꯑꯗꯨꯕꯨ ꯄꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯒꯥꯟꯙꯤꯕ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤ ꯔꯣꯕꯣꯇꯤꯛ ꯑꯥꯔꯝ ꯑꯗꯨ ꯃꯊꯟꯇ ꯆꯥꯛꯊꯦꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯥꯎꯟꯁꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯁꯤꯒꯤ ꯇꯦꯟ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯃꯁꯤꯟ ꯑꯃꯠꯇꯅ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯥꯜꯂꯤ ꯃꯥꯅꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯃꯗꯨꯗ ꯃꯥꯅꯁꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯔꯤꯖꯟ ꯑꯃꯗꯤ ꯂꯩꯔꯝꯕ ꯌꯥꯏꯅ ꯃꯗꯨ ꯀꯥꯎꯟꯁꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯁꯥꯏꯟꯁꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯄꯥꯋꯔ ꯑꯃ ꯊꯣꯛꯂꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯨꯃꯇꯤ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯔꯦꯕꯦꯜꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯤꯔꯣꯜ ꯅꯤꯡꯊꯤꯖꯅ ꯁꯦꯠꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯦꯕꯦꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯔꯦꯕꯦꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯁꯨꯃꯇꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯃꯔꯝꯗꯤ ꯃꯕꯨꯛ ꯀꯪꯕ ꯅꯨꯄꯤꯁꯤ ꯑꯃꯨꯛꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯈꯣꯏꯅ ꯃꯕꯨꯛ ꯀꯪꯕ ꯅꯨꯄꯤ ꯑꯃ ꯎꯔꯨꯕꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯐ꯭ꯌꯨꯆꯔꯗꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯤ ꯃꯊꯟꯗ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯄꯣꯛꯄ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯂꯦꯞꯇꯅ ꯑꯅꯝꯕ ꯄꯣꯛꯄ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯨꯃꯇꯤꯅ ꯂꯣꯛ ꯈꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯔꯦꯕꯦꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯃ ꯄꯤ ꯂꯦꯞ ꯃꯅꯨꯡꯗ ꯅꯪ ꯐꯅ ꯀꯨꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯃꯄꯥꯟꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯁꯤ ꯅꯪꯒ ꯆꯥꯟꯅꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯥꯛꯁ ꯑꯁꯤ ꯎꯞꯁꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯛꯁ ꯑꯗꯨ ꯁꯨꯃꯇꯤꯗ ꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯅ ꯁꯨꯃꯇꯤꯗ ꯍꯪꯉꯛꯏ ꯂꯤꯂꯤꯗꯨ ꯀꯩꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯅꯪꯕꯨ ꯀꯟꯕ ꯄꯥꯝꯈꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯗꯨꯗ ꯁꯨꯃꯇꯤꯁꯨ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯂꯦꯞꯇ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯤꯔꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯁꯨꯃꯇꯤꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯥꯝꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯒꯥꯔꯤꯗꯨ ꯀꯥꯏꯔꯥꯅ ꯊꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯗꯨꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ ꯃꯗꯨ ꯀꯥꯏꯔꯥꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯅꯨꯄꯤꯁꯤ ꯅꯪꯅ ꯏꯔꯣꯏ ꯂꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯎꯈꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯅꯨꯄꯤꯁꯤ ꯎꯔꯛꯇꯕꯁꯤ ꯀꯨꯏꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯍꯪꯂꯨꯕ ꯃꯇꯝꯗ ꯈꯪꯗꯦꯗ ꯍꯥꯏꯗꯨꯅ ꯂꯩ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯗꯨꯗ ꯀꯥꯏꯔꯥꯅ ꯍꯥꯏꯔꯛꯏ ꯃꯔꯤꯌꯝꯅ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯕꯤꯔꯥꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯥꯏꯔꯥꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯂꯛꯅꯔꯗꯨꯅ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁ꯭ꯇꯤꯌꯔꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯚꯤꯔꯥꯗ ꯁꯤꯟꯅꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯁꯨꯃꯇꯤ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯁꯨꯃꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯀꯥꯏꯔꯥꯅ ꯍꯥꯏꯔꯛꯏ ꯚꯤꯔꯥꯁꯦ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯖꯥꯊꯤꯕ ꯃꯥꯟ ꯇꯥꯔꯒꯁꯨ ꯃꯤꯗꯤ ꯑꯐꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯨꯃꯇꯤꯅ ꯑꯩꯕꯨ ꯀꯗꯥꯏꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯥꯏꯔꯥꯅ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯅꯪꯒꯤ ꯅꯕꯨꯛ ꯑꯀꯪꯕꯗꯨꯒ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯆꯠꯀꯅꯤꯒꯦ ꯁꯝꯕꯥꯂꯥꯗ ꯆꯠꯄ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯐꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯞ ꯑꯣꯏꯒꯅꯤ ꯀꯥꯏꯔꯥꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯀꯪꯕꯗꯨꯕꯨ ꯑꯃꯨꯛꯇ ꯁꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯔꯦꯕꯦꯜ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯄꯥꯏꯔꯨꯅꯨ ꯅꯪꯅ ꯃꯉꯣꯟꯗ ꯀꯤꯍꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯥꯏꯔꯥꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯔꯤꯌꯝꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯆꯥꯎꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅꯁꯨ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯉꯥꯏꯔꯤꯕ ꯍꯥꯏꯗꯨꯅ ꯁꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯃꯗ ꯀꯥꯏꯔꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇ ꯅꯠꯇꯦꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯀꯥꯏꯔꯥꯅ ꯃꯗꯨ ꯈꯪꯗꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯔꯤꯕ꯭ꯔꯥ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯃꯇꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯡ ꯊꯣꯟꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯍꯛꯂꯤꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯠꯇ ꯏꯔꯤꯕ ꯑꯗꯨ ꯁꯝ 80 ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯁꯝ 80 ꯍꯥꯏꯕꯁꯤ ꯁꯨꯃꯇꯤ ꯍꯥꯏꯗꯨꯅ ꯀꯧꯔꯁꯤ ꯍꯥꯏꯗꯨꯅ ꯀꯥꯏꯔꯥꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯨꯃꯇꯤ ꯍꯥꯏꯅ ꯊꯣꯟꯈꯤ
ꯃꯗꯨꯒꯤ ꯀꯥꯏꯔꯥꯁꯨ ꯑꯩꯒꯤ ꯃꯤꯡ ꯀꯥꯏꯔꯥ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯊꯣꯟꯕꯤꯔꯝꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤꯒ ꯑꯔꯊꯁꯤ ꯑꯇꯣꯞꯄ ꯂꯣꯟꯗꯥꯗꯗꯤ ꯒꯨꯗ ꯂꯛ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯨꯁꯨ ꯑꯩ ꯍꯦꯛ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯀꯝꯄ꯭ꯂꯦꯛꯁꯅ ꯔꯦꯠ ꯇꯧꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯤꯈ꯭ꯔꯦ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯃꯍꯥꯛꯅ ꯑꯔꯖꯨ ꯀꯧꯕꯅꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯠꯅꯔ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯃꯇꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯥꯏꯔꯥꯒꯤꯗꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯇꯤꯗꯤ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯇ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯏꯔꯥꯅ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯔꯖꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯥꯏꯔꯥꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯈꯔꯗꯤ ꯅꯣꯛꯀꯗꯧꯔꯒꯦ ꯃꯗꯨꯗ ꯑꯔꯖꯨꯅ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯣꯛꯇꯣꯔꯤꯕꯅꯣ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯛꯑ ꯅꯣꯛꯀꯗꯧꯔꯒꯦ ꯃꯗꯨꯗ ꯑꯔꯖꯨꯅ ꯍꯥꯏꯔꯛꯏ ꯀꯣꯝꯄ꯭ꯂꯦꯛꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯩ ꯅꯣꯛꯑꯁꯨ ꯅꯣꯛꯀꯦ ꯃꯗꯨꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯝꯕꯥꯂꯥꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯃꯇꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯨꯃꯇꯤꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯥꯏꯔꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯉꯝꯃꯔꯣꯏ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯊꯥꯏꯅꯉꯩꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯅꯤ ꯃꯁꯤꯗ ꯃꯩꯒꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯈꯣꯏꯅꯤ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯅꯤ ꯃꯗꯨꯒꯤꯗꯤ ꯍꯨꯏꯗꯒꯤ ꯑꯉꯥꯡꯗꯒꯤ ꯌꯥꯎꯁꯜꯂꯛꯑꯅꯤ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯃꯇꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯁꯦꯡꯕꯒꯤꯔꯥ ꯍꯥꯏꯗꯨꯅ ꯀꯥꯏꯔꯥꯁꯨ ꯍꯔꯥꯎꯅ ꯁꯨꯃꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯀꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯁꯪꯁꯥꯔ ꯑꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤꯡ ꯑꯁꯤ ꯁꯤꯌꯔ ꯇꯧꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯃꯇꯤꯗ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯃꯇꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯤꯡ ꯄꯟꯕ ꯃꯇꯝꯗ SUMAT ꯍꯥꯏꯗꯨꯅ ꯄꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯁꯨꯃꯇꯤ ꯍꯥꯏꯗꯨꯅ ꯊꯣꯟꯈꯤꯕꯅꯤ ꯃꯗꯨꯗ ꯁꯨꯃꯇꯤ ꯍꯥꯏꯕ ꯃꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯖꯔꯨꯕ ꯃꯇꯝꯗ ꯁꯨꯃꯇꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏꯅ ꯁꯨꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯔꯥꯏꯗꯔ ꯀꯌꯥꯃꯔꯨꯝ ꯂꯩ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯔꯥꯏꯗꯔ ꯀꯌꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯥꯛꯆꯅ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯕꯤꯍꯦꯞ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯏ ꯔꯥꯏꯗꯔꯁꯤꯡ ꯑꯗꯨ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯒꯥꯔꯤ ꯈꯥꯝꯃꯤ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯃꯈꯣꯏꯕꯨ ꯆꯦꯀꯤꯡ ꯇꯧꯍꯟꯕ ꯃꯇꯝꯗꯗꯤ ꯆꯦꯀꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯖꯪꯛ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯌꯣꯠꯇꯦ ꯊꯥꯡꯇꯦ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯔꯥꯏꯗꯔꯁꯤꯡ ꯑꯗꯨꯅꯗꯤ ꯊꯥꯖꯈꯤꯗꯦ ꯃꯅꯤꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ ꯑꯔꯖꯨꯅꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯁꯠꯇꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯕꯤꯔꯥꯅꯗꯤ ꯁꯥꯟꯇꯤ ꯄꯥꯝꯕꯅꯤꯅ ꯃꯍꯥꯛꯄꯨ ꯊꯤꯡꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯗꯗꯤ ꯀꯩꯁꯨ ꯌꯥꯎꯗꯦꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯔꯥꯏꯗꯔꯅ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯌꯣꯠꯇꯦꯛ ꯊꯥꯡꯇꯦꯛ ꯄꯨꯕꯅꯤꯅ ꯌꯣꯠꯇꯦꯛ ꯊꯥꯡꯇꯦꯛ ꯃꯥꯜꯂꯤꯅꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯤꯕ ꯃꯍꯥꯛꯅ ꯌꯣꯠꯇꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯂꯪꯁꯤꯟꯕ ꯃꯇꯝꯗꯗꯤ ꯌꯣꯠꯇꯦꯛ ꯊꯥꯡꯇꯦꯛ ꯑꯗꯨ ꯍꯣꯂꯣꯒ꯭ꯔꯥꯝ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯍꯥꯡꯕ ꯑꯣꯏꯅ ꯎꯍꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯍꯣꯂꯣꯒ꯭ꯔꯥꯝ ꯊꯥꯗꯣꯛꯇꯨꯅ ꯎꯍꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯥꯏꯔꯥꯅ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯕꯗꯤ ꯔꯥꯏꯗꯔ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯒꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯔꯖꯨꯒ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯇꯥꯈꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯔꯖꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯅꯨꯄꯥꯗꯨ ꯍꯥꯠꯂꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯆꯦꯟꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯔꯥꯏꯗꯔ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯅꯕ ꯕꯇꯟ ꯑꯗꯨ ꯅꯝꯂꯗꯨꯅ ꯄꯥꯎ ꯊꯥꯈꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯕꯥꯎꯟꯇꯤ ꯑꯦꯂꯥꯔꯠ ꯊꯥꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯕꯨ ꯍꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯅ ꯐꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯕꯥꯎꯟꯇꯤ ꯑꯦꯂꯥꯔꯠ ꯊꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯚꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯄꯨ ꯑꯗꯨꯒꯤ ꯐꯃꯨꯡ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩ ꯌꯨꯝ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯛꯂꯤꯕꯅꯤ ꯆꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯐꯃꯨꯡꯗꯨꯗ ꯈꯜꯂꯒ ꯇꯨꯝꯃꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯩꯔꯕꯅ ꯅꯪꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯎꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯨꯕ ꯑꯩꯅ ꯀꯝꯄ꯭ꯂꯦꯛꯁ ꯆꯠꯂꯒ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯝꯄ꯭ꯂꯦꯛꯁ ꯆꯠꯂꯒ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯔꯥꯗꯤ ꯅꯪ ꯁꯨꯡꯄꯤ ꯄꯤꯔꯣꯏꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯦꯛ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯣꯟꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯨꯒꯨꯝꯅ ꯑꯩ ꯎꯞꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯂꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯟꯂꯣꯔꯠ ꯑꯗꯨꯅ ꯊꯤꯡꯈꯤ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯍꯨꯔꯥꯜꯂꯦ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯅꯪꯅ ꯅꯝꯗꯅ ꯂꯩꯁꯜꯂꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯑꯃꯨꯛ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯁꯤ ꯅꯪꯁꯨ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨꯗ ꯚꯩꯔꯕꯅ ꯑꯩꯁꯨ ꯅꯪꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯦꯅꯦ
ꯌꯥꯝꯅ ꯆꯥꯎꯕ ꯕꯥꯎꯟꯇꯤ ꯑꯃ ꯍꯦꯛ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯀꯝꯄ꯭ꯂꯦꯛꯁꯇ ꯗꯥꯏꯔꯦꯛ ꯆꯠꯈ꯭ꯔꯗꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨꯗ ꯚꯩꯔꯕꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯣꯔꯤꯕꯅꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯦ ꯅꯨꯡꯉꯥꯏꯕꯁꯤꯗꯤꯅꯦ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯣꯒꯦ ꯇꯧꯔꯦ ꯃꯐꯝ ꯑꯗꯨ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯂꯣꯛ ꯈꯨꯔꯛꯄꯅꯤ ꯃꯗꯨꯗ ꯚꯩꯔꯕꯅ ꯍꯥꯏꯔꯦ ꯈꯨꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯥꯔꯒꯗꯤ ꯂꯣꯛ ꯈꯨꯕ ꯑꯃꯁꯨꯡ ꯃꯩꯈꯨꯗꯅ ꯊꯟꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯕꯨꯖꯤꯅ ꯃꯉꯣꯟꯗ ꯕꯥꯎꯟꯇꯤ ꯑꯗꯨꯒꯤ ꯏ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯏ ꯍꯥꯏꯕꯗꯤ ꯁꯨꯃꯇꯤ ꯐꯥꯅꯕꯒꯤꯗꯃꯛꯇ ꯕꯥꯎꯟꯇꯤ ꯂꯥꯛꯏ ꯁꯨꯃꯇꯤꯒꯤ ꯂꯦꯚꯦꯜ ꯑꯁꯤ 5 ꯁ꯭ꯇꯥꯔ ꯔꯦꯇꯤꯡꯅꯤ ꯄꯤꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯐꯥꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯗꯣꯔꯤꯕꯅꯤ ꯌꯨꯅꯤꯠ ꯌꯥꯝꯅ ꯐꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯍꯥꯛꯁꯨ ꯕꯥꯎꯟꯇꯤ ꯑꯆꯧꯕ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯨꯃꯇꯤ ꯐꯥꯕꯒꯤ ꯕꯥꯎꯟꯇꯤꯁꯤ ꯐꯪꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯅꯪꯒꯤ ꯚꯔꯥ ꯄꯤꯕꯒꯤ ꯃꯇꯝ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯃꯇꯤ ꯐꯥꯕ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯨꯃꯇꯤ ꯑꯃꯁꯨꯡ ꯔꯦꯕꯦꯜ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯀꯥꯏꯔꯥꯅ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯔꯥꯞꯄꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯔꯖꯨꯅ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯁꯨꯃꯇꯤꯗ ꯅꯣꯡꯃꯩ ꯑꯃ ꯁꯤꯟꯅꯈꯤ ꯔꯥꯏꯗꯔꯁꯤꯡ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯩ ꯌꯦꯡꯒꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯅꯣꯡꯃꯩꯁꯤ ꯄꯥꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯁꯨꯃꯇꯤꯗ ꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯀꯥꯏꯔꯥꯁꯨ ꯕꯥꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯝꯃꯨ ꯑꯩ ꯔꯥꯏꯗꯔꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯣꯚꯔ ꯕꯥꯏꯛ ꯑꯃ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯏ ꯑꯁꯨꯝ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯔꯥꯏꯗꯔꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯂꯥꯛꯁꯤꯜꯂꯤ ꯍꯥꯏꯕꯗꯤ ꯔꯥꯏꯗꯔ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯁꯣꯜꯖꯔꯁꯤꯡ ꯑꯁꯤꯕꯨ ꯔꯥꯏꯗꯔ ꯍꯥꯏꯅ ꯍꯥꯏꯅꯩ ꯀꯥꯏꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯔꯥꯏꯗꯔ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄ ꯑꯗꯨ ꯊꯦꯡꯅꯈꯤ ꯔꯥꯏꯗꯔꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯔꯥꯏꯗꯔꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯛꯏ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯨꯃꯇꯤꯕꯨ ꯐꯥꯔꯗꯨꯅ ꯀꯝꯄ꯭ꯂꯦꯛꯁꯇ ꯁꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯍꯥꯏꯕꯗꯤ ꯌꯨꯅꯤꯠ ꯃꯌꯥꯝ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯃꯇꯤꯕꯨ ꯐꯥꯕ ꯂꯥꯛꯈꯤꯕꯅꯤ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯒ ꯑꯔꯖꯨꯒ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯅꯩ ꯑꯁꯨꯝ ꯀꯥꯞꯅꯔꯛꯄꯗꯒꯤꯗꯤ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯁꯨ ꯁꯨꯃꯇꯤꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯔꯖꯨꯕꯨ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯨꯃꯇꯤꯁꯨ ꯑꯔꯖꯨꯅ ꯄꯤꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨꯗ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯁꯨ ꯁꯨꯃꯇꯤꯒꯤ ꯃꯅꯥꯛꯇ ꯀꯥꯞꯄꯨꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯇꯤ ꯑꯁꯤ ꯂꯦꯞꯇ ꯂꯩꯔꯨꯕꯅꯤꯅ ꯅꯣꯡꯃꯩꯁꯤ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯉꯝꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯥꯏꯔꯥꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯊꯧꯔꯤ ꯇꯧꯔꯒ ꯌꯥꯜꯂꯒ ꯂꯥꯛꯄꯅꯤ ꯊꯧꯔꯤ ꯑꯗꯨ ꯅꯨꯡ ꯑꯃꯗ ꯄꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯕꯥꯎꯟꯇꯤ ꯍꯟꯇꯔꯁꯤꯡꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯏ ꯀꯥꯏꯔꯥꯅ ꯃꯈꯣꯏꯒꯤ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯁꯨꯃꯇꯤꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯏ ꯁꯨꯃꯇꯤꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯃꯀꯣꯛ ꯑꯗꯨꯒ ꯃꯍꯥꯛꯀ ꯐꯨꯅꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨꯅ ꯀꯥꯏꯔꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯅꯔꯛꯏ ꯃꯍꯥꯛꯅ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗꯤ ꯀꯥꯎꯊꯣꯛꯈꯤ ꯃꯍꯥꯛꯅ ꯇꯨꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯃꯇꯤꯗ ꯍꯥꯏꯔꯛꯏ ꯁꯨꯃꯇꯤ ꯀꯤꯕ꯭ꯔꯅꯦ ꯑꯩꯁꯦ ꯗꯥꯎ ꯌꯥꯝꯅ ꯌꯥꯏ ꯍꯥꯏꯈꯤꯕꯗꯨꯗꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨꯅ ꯀꯥꯏꯔꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯆꯤ ꯑꯗꯨꯅ ꯀꯣꯠꯂꯗꯨꯅ ꯊꯧꯔꯤ ꯑꯃ ꯌꯥꯜꯂꯒ ꯃꯍꯥꯛꯄꯨ ꯆꯤꯡꯊꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯆꯤꯡꯈꯤ ꯁꯨꯃꯇꯤꯅꯁꯨ ꯀꯥꯏꯔꯥꯕꯨ ꯌꯥꯟꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯀꯟꯅ ꯌꯥꯟꯗꯨꯅ ꯂꯩ ꯇꯧꯕꯇꯕꯨ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯇꯨꯅ ꯁꯨꯃꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯊꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯔꯖꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯅ ꯀꯥꯏꯔꯥꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯖꯈꯤ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯇꯥꯔꯒꯗꯤ ꯁꯨꯃꯇꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯃꯇꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯁꯨꯃꯇꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯀꯦ ꯇꯧꯏ ꯑꯃꯁꯨꯡ ꯁꯨꯃꯇꯤꯒꯤ ꯃꯕꯨꯛ ꯑꯗꯨꯕꯨ ꯊꯦꯡꯉꯝꯃꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯒꯥꯔꯤꯗꯨꯗꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯈꯤ ꯑꯃꯁꯨꯡ ꯕꯥꯎꯟꯇꯤ ꯍꯟꯇꯔ ꯑꯗꯨꯒ ꯃꯥꯅ ꯚꯨꯃꯤ ꯑꯗꯨꯗ ꯊꯔꯧ ꯃꯥꯔꯧ ꯑꯣꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯍꯧꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯨꯃꯇꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯔꯖꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯔꯖꯨꯁꯨ ꯒꯥꯔꯤ ꯊꯧꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯀꯃꯥꯏ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯥꯏꯔꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯤꯔꯥꯗ ꯄꯥꯎ ꯑꯗꯨ ꯇꯝꯃꯤ ꯑꯋꯥꯕ ꯑꯃꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯋꯥꯕ ꯑꯃ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯚꯩꯔꯕꯁꯤ ꯉꯁꯥꯏꯈꯩꯗꯤ ꯍꯦꯔꯣꯒꯤ ꯔꯣꯜꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯕꯦꯠꯀꯤ ꯔꯣꯜ ꯂꯧꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯍꯥꯛꯁꯨ ꯁꯨꯃꯇꯤꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯨꯖꯤꯅ ꯍꯥꯏꯔꯦ ꯕꯥꯎꯟꯇꯤ ꯂꯧꯕ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯁꯨꯃꯇꯤꯕꯨ ꯉꯁꯥꯏꯅ ꯐꯥꯔꯝꯃꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯨꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯂꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚ ꯈꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤꯝꯇ ꯈꯜꯂꯣꯅꯣ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯐꯥꯒꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯏꯞ ꯀꯌꯥꯃꯔꯨꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯇꯟꯖꯥꯗꯨꯗ ꯚꯩꯔꯕꯒꯤ ꯒꯥꯔꯤꯗꯨ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤ ꯀꯦꯃꯤꯑꯣ ꯑꯣꯏꯅ ꯔꯥꯖꯥ ꯃꯣꯂꯤꯅꯤ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯩꯔꯕꯅ ꯁꯥ ꯅꯪꯅ ꯁꯝꯒ ꯀꯂꯣꯏ ꯀꯛꯊꯠꯂꯝꯃꯤꯅꯦ ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯚꯩꯔꯕꯅ ꯍꯧꯖꯤꯛꯀꯤ ꯔꯥꯖꯥ ꯃꯣꯂꯤꯒꯤ ꯒꯥꯔꯥꯖꯇ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯊꯕꯛ ꯇꯧꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤꯒꯤ ꯄꯥꯔꯠ ꯀꯌꯥꯃꯔꯨꯝ ꯍꯨꯔꯥꯟꯈꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯚꯩꯔꯕꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯄꯥꯔꯠ ꯂꯧꯕ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯂꯧꯖꯧꯒꯗꯧꯔꯒꯦ ꯃꯗꯨꯗ ꯕꯨꯖꯤꯅ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯖꯥ ꯃꯣꯂꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯒꯥꯔꯤꯒꯤ ꯄꯥꯔꯠ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯗ ꯚꯩꯔꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯕ ꯇꯥꯔꯒꯗꯤ ꯆꯍꯤ 5 ꯊꯥꯗꯣꯛꯂꯔꯣꯏ ꯃꯁꯤꯗ ꯋꯥꯍꯩ ꯑꯥꯔꯊ ꯑꯃ ꯐꯨꯝꯂꯤꯕꯅꯤ ꯃꯨꯚꯤꯁꯤꯗ ꯌꯥꯎꯅ ꯐꯨꯝꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯔꯥꯖꯥ ꯃꯣꯂꯤꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯄꯥꯔꯠ 2 ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯄꯨ ꯑꯗꯨꯝ ꯐꯤꯂꯝ ꯑꯁꯤꯗ ꯀꯥꯁ ꯇꯧꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯍꯤ 5 ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ AI ꯑꯗꯨꯗ ꯌꯥꯝꯅ ꯌꯥꯡꯅ ꯊꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯕ ꯂꯣꯏꯔꯦ ꯃꯗꯨꯗ ꯒꯥꯔꯤꯁꯤ ꯐ꯭ꯂꯥꯏꯠ ꯃꯣꯗ ꯑꯣꯟꯊꯣꯛꯇꯨꯅ ꯄꯥꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯑꯣꯟꯊꯣꯛꯂꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯥ ꯃꯣꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯄ꯭ꯂꯦꯟ ꯑꯣꯜꯂꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯔꯕ ꯃꯇꯨꯡꯗꯗꯤ ꯒꯥꯔꯤꯗꯨ ꯌꯥꯔꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯑꯗꯨꯅ ꯕꯤꯔꯥꯒꯤ ꯒꯥꯔꯤꯗꯨꯗ ꯔꯥꯏꯗꯔ ꯀꯌꯥꯃꯔꯨꯝꯅ ꯇꯥꯟꯅꯔꯛꯏ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯅꯔꯛꯏ